License nongmai pibada mari lenabasinga nongmai sizinnagadawriba mioi adugi mari makhong ningthina yenghodabadagi mikhalga mari lenana license nongmai khongatpada awaba mayoknare. Go to village da khungangi chawkhat thorang kaya paikhatpina ba haijakhiba adu thabakta onthokpiraktabadagi khonglogi khunjasingna warawnare. Amadi ngarangi utlawgi thogdok maikai kayadagi kanna yaningdaba phongdoknarakli. ISTBgi Manipuri pau miyang tabiriba pumna makputaramna oksari haujik mapong iba pau pizari. License nongmai pibada mari lenabasingna nongmai sizinnagadawriba mioi adugi mari makhong ningthina yenghodabadagi mikhalga mari lenana license nongmai khongatpada awaba mayoknare. Handak pangthokadawriba Lok Sabha mikhal asi free and fair oiba mikhal ama ohena papandamda Election Commission of India na mari lenabasingda license nongmai sing khongatnaba hairakpadagi nongmai khongatpagi thabak kanna chathari. ISTB News na phangba pau amagi matung ina license nongmai sizinariba mioi singi marakta mioi kharana license nongmai loba matamda masagi leifamna ama iramba mahakna nongmai adu paiduna sizinariba mafamna atopa amada oirambadagi mari lenaba che changsingda leramba record sing yenglaga license nongmai sing khongatna bohatnabada chauna khudongja daba kaya mayoknabani hairi. Lengak na ngalingai matamda order ama thoktuna nongmai license lauba matamda masa masagi leifam amadi district singdagi launaba khanganba laikrabasu kanagumba singna masagi district tagi laudana atopa district tagi nongmai license laubana police station singna nongmai laukhatpada atopa district tagi license lauraga nongmai pairamba kaya thengnare hairi. Mari lenaba authority singna nongmai license piba matamda verification ningthina tawraga amadi license laugadawriba mioi adugi leifam ningthina khangdoklaga pihaningbagi apamba masak maming takthokningdaba official kharana ISTB News ta phongdoknarakli. Go to village da khungangi chawkhat thorang kaya paikhatpina ba haijakhiba adu thabakta onthokpiraktabadagi khonglogi khunjasingna warawnare. Kamjong district ki manung sanba khonglo village da mahailoisang ising forest anganwadi na singba kaya yengsinbina ba official sing da haikrabasu thabak amata paikhatpidre hairi hiram sida pawda mama. Hauji aikhoina lariba mafam asi imphal ngi kilometer 110 lapa kamjom district ki manung chana leiba khonglo haiba khul adudani khonglo haiba khul asi yamna ariba khunni adubu mafam asida manipur laingak ama lei haibagi mami ta tabagi mawong da leiramli haiba awat apa sing asigi matang da khul asi headman ISTV da phongdrakura. Khonglo Primary School se hana mathakrom leiramane ado akoina geotic tawga phaglang mayam se kaiduna phaglang mayam je hoduna yum je disfigure targa nusit la de angang ko shoni habige akoi khun mayam na changa tawga sem khibine ba se asengmadi akoi Angawati building je Angawati je center ani le mani ama lerga ahum neba ahum leibida singak da sabane sisu mafam phibam chana se sabide khoina government da su si da mak anobo lakna ba thajile ado jo file je ama chalaga ama process chalaga dum process he he loisil akhoi da kaisu phangba hujibo phangam de isingje tenki akhoi khunda mari le NRGS ki shakhiba adubo pipe marang kai tabigi isingsi yorkong ngamdre water supply party se moi department se asum sid lame moina laga akhoi ising thokpam reservoir tanki ma paso khoi moina survey tawrme adu kilometer pipe ki su yengrame aduga akhoi da shakhatpadi sukla leite se chahi mari mangai mamang da su dum lakne moise handak latest oina su ama lame Kodu village asida akoi bunung do organize torme kasungda ado akoi challe kodu village akoi ahan mayam authority khungi
ꯑꯍꯟꯈꯣꯏ ꯄꯨꯔꯒ ꯆꯠꯂꯦ ꯑꯗꯨꯕꯨ ꯀꯣꯗꯨ ꯚꯤꯂꯦꯖꯇ ꯑꯩꯈꯣꯏꯅ ꯏꯁꯤꯡꯒꯤ ꯊꯥꯖꯤꯜꯂꯦ ꯎꯒꯤ ꯊꯥꯖꯤꯜꯂꯦ ꯑꯃ ꯃꯣꯏ ꯗꯔꯀꯥꯔ ꯑꯣꯏꯕ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝꯁꯤꯅ ꯃꯣꯏ ꯊꯕꯛꯁꯦ ꯀꯟꯐꯥꯎꯟ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯊꯕꯛ ꯃꯌꯥꯝ ꯊꯥꯖꯤꯜꯂꯝꯃꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯀꯣꯗꯨ ꯚꯤꯂꯦꯖꯇꯒꯤ ꯐꯦꯁꯤꯂꯤꯇꯤ ꯁꯤꯡꯒꯜ ꯑꯃꯐꯥꯎ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯦ ꯁꯔꯀꯥꯔꯁꯦ ꯍꯥꯟꯅꯒꯤ ꯁꯔꯀꯥꯔ ꯑꯗꯨꯝ ꯃꯌꯦꯟꯅ ꯁꯔꯀꯥꯔꯁꯦ ꯑꯁꯨꯝ ꯏꯂꯦꯛꯁꯟꯒꯤꯗꯃꯛ ꯃꯣꯏꯒꯤ ꯆꯧꯀꯤꯒꯤꯗꯃꯛ ꯑꯁꯨꯝ ꯀꯥꯟꯅꯕꯒꯤ ꯑꯁꯨꯝ ꯍꯣꯠꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯨꯗꯤ ꯈꯜꯂꯦ ꯃꯇꯝꯒꯤ ꯄꯥꯡꯈꯤꯕ ꯂꯩꯉꯥꯛꯁꯤꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯄꯤꯔꯝꯂꯒ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯕꯗꯒꯤ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯇ ꯊꯥꯖꯕ ꯋꯥꯠꯂꯛꯄ ꯑꯁꯤꯅ ꯀꯔꯤꯗ ꯃꯥꯡꯖꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯗꯤ ꯂꯩꯉꯥꯛꯅ ꯈꯟꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯅꯅꯥꯎ ꯊꯧꯔꯝꯒ ꯂꯣꯏꯅꯅ ꯄꯥꯎ ꯗꯝꯖꯔꯤꯕ ꯅꯤꯡꯊꯧꯕꯝ ꯁꯥꯟꯅꯖꯥꯎꯕ ꯃꯤꯇꯩ ꯈꯣꯡꯂꯣ ꯚꯤꯂꯦꯖ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ISTV ꯅ꯭ꯌꯨꯁ Bisnupur district ki manung sanba Ullau awang lekai hebi makhongda yauksangi mingda naha kayana sanai yunaiba yauna miyamna pamdaba thawong chatharamba mafam ama miyamna thugai khraba tungda ngasi lamdam asigi tongan ba civil society amadi lekai gi club maira paibi yauna miyamgi mifam ama pangthokre Ullau awang lekai da pangthokiba miyamgi mifam aduda mahiroi singi lupsing su saruk yakhi mifam aduna mafam aduda mataw karamna tukacharaba thawong asi chatharambano masida kana yawi amadi kanana lusinglaga pangthokpano habegi matangda yamna kupna khana nainakhi saruk yakhibe singna ngarangi thawdok aduda minister amagi loinabi moirangdagi film yawbi nupini haibi ama amadi landamasigi senjaw paiba singi macha masu sing yawi habegi chapchaba khudam changdam leire Asigumlaba inkhalakliba nahakayagi moral manghanba yaba thawong chathariba asigi mayokta leptuna thinghoba mathau tai mifamaduda saruk yakhibi thawdok adubu hakthengna thengnabada yawbi lekai gi nupi amana hairiba mafam asida isai nongmai ama pangthoksage haiduna lekai gi club ki thawpuba singda khangalambadi lei hairiba isai asi lupa lising ani gi ticket oibani lekai gi mioi singsu yengningba leiragadi lakpiyu haiba wafam lei yaksangi harau kumai manungda pangthokpani na icham chamna ngaihak nungai thokpa oiramgani haina khallubani adubu lekai gi miyam Makoina Zathariba Thong adu Pamdaba Thong Zathari Haba Pau Pangbadagi, Mafam Aduda, Laikai Miamna Zangsinduna Yangnaba Hon Arubada, Sililang Liba Singna Get Kimapanda, Minute Mari Mangada Ngaibiu Aduga Zangbiu Haiki. Laikai Miamna Yadabadagi Nampuda Zangduna Yanglubada, Hariba Pamdaba Thong Sing Adu Zatharamba, Tengnabani Haina, Miamda Paudam Ki. Sports to Bayade, Makoina, Tinbaga Lao, Baga Baga, Angang Singina. Kari no ne mo isai si bo haidana sepon da ka khalaga yengbo matam da yengning da bayam na mi mang da haidok podi yam ikai ba phibam da mudi isai si tawdabi da mi gi lam da tawboda ba satnabi haibadi foreign da kari da tawna ba satnabi lizato ai koi gi sidai da sangchalak podi maitai khunai sibu kaning banina nupi sama sibu kanji hairagadi ai koi mya mungtang manabi hairaga achum labi da puminarak na ba aduga ngasagi matu chomba mi buna naptharaga achaw wasangi nupi angang buna ngasagi thangkatlaga kidana khangdana akoina tumina laithopasidi sumoyaina lawjeningi aina koi mabi mapa am oriba makoigi nupi sina chaniba sajati chachina makha tabadi kari orakani makoina chatagani makha tapsun chalakpa tabani mayeng bam tumbigi hingkhon oijeraga su kwaketeng si oijeraga su hariba mafam jaga sida haiba sugumba thodu wathokse amwana Thohandanabagi, Amona Sukuma Tabak Tawandanaba Sukuma Sitawagadi, Magi Inkoloragasu, Ekoi Lekaina, Amona Zangandaba, Sum Sosi, Lonsalaga, Paisan Bahad Lekaina, Warrior Ama, Longnavani. Ngasiki mifam aduna ngarangi thawdok adubu siliba organizer masung thawdok asida yawriba khudingmak masak khangdok minaba amadi ayaba piriba inkol mapu masak khangdok pahaina yanaki thawdok asida chenariba mioising athuba matamda miyamda sangjarakadabani athuba matamda lengak asina chumba wayel puthok piyo amadi akan mamit yang changduna matungda asigumba thawram amata lamdam asida pangthok hanbigano haiba warep lauki Utlaugi Thawdok Kunagi Saktamda Soglak Nabahonabani Haida, Joint Students Coordination Committee na Haksin Lawi Haidi. Ngasi MCG Office ta Pangthok Papawgimi from Amada, JSCC ki Co-Convener Manjit Sarang Themna, Wafamasi Fongdokibani, Ngasigi Pawgimi from Aduda, JSCC ki Media Coordinator Ningthawzam Setan, Member Lucky Konchama Madi Member Dhana Kumar Ningthawzasu, Saruk Yaki, Manjit Sarang Themna, Committee Asina Mamangda DJ Toba Chingle, Makata na Tawduna, Sana Yunay Basatharak Labadi, Maduda Toglakpa, Papata Masana Daita Puzagadabani Habelay Krabani Adubo, Ulauda Fongna, Minister gi Imung Manung, Film Star Singyauna Zatharam
ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯉꯥꯛ ꯁꯦꯟꯈꯤꯕ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯌꯨꯁꯤꯡ ꯑꯗꯨ ꯂꯤꯒꯦꯜꯒꯤ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯎꯠꯂꯧꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯐꯣꯡꯅ ꯁꯧꯒꯠꯂꯦ ꯍꯥꯏꯕꯁꯤ ꯇꯥꯛꯆꯔꯦ ꯍꯥꯏꯈꯤ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯁ ꯑꯃꯗ ꯁꯥꯟꯅꯩ ꯌꯨꯅꯩꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯐꯣꯡꯅ ꯉꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯁꯤꯒꯨꯝꯂꯕ ꯃꯣꯔꯥꯂꯤꯇꯤ ꯌꯥꯎꯗꯕ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯀꯥꯝꯕꯁꯤꯡ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯐꯣꯡꯅ ꯁꯄꯣꯔꯠ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯨꯄꯤ ꯅꯨꯄꯥ ꯈꯪꯗꯕ ꯂꯦꯡꯒꯣꯟꯅꯔꯀꯥꯟꯗ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯏꯆꯦꯁꯤꯡꯒ ꯗꯥꯟꯁ ꯇꯧꯕ ꯑꯩꯈꯣꯏ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯌꯦꯡꯕꯗ ꯃꯤꯠ ꯅꯥꯕ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯁꯇ ꯇꯧꯕ ꯍꯥꯏꯕꯁꯦ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯖꯣꯏꯟꯠ ꯁ꯭ꯇꯨꯗꯦꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯒꯤ ꯁꯤꯅ ꯌꯥꯝ ꯍꯛꯆꯤꯟꯅ ꯂꯧꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯉꯝ ꯃꯊꯧꯁꯤꯡꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯅꯨꯄꯤꯁꯤꯡ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯁ꯭ꯇꯥꯔꯁꯤꯡ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯥꯏꯠꯁꯤꯡꯗ ꯊꯥꯒꯠꯅꯔꯛꯂꯤꯕ ꯑꯁꯤꯃꯛ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯆꯞ ꯆꯥꯅ ꯉꯁꯤꯒꯤ ꯂꯩꯉꯥꯛꯄꯁꯤꯡ ꯑꯁꯤꯅ ꯁꯦꯡꯗꯣꯛꯐꯝ ꯊꯣꯛꯏ JSCC gi member Lucky Konsamna ngarang utlauki thodok adu election code of conduct leiringai manung miyam marakta yu phongna yonduna sanai yunaiduna non manipuri singna lamdam asiki nupi singa yengba nungaitaba mawongda jagoi sabadagi laikaina phagat kiba miyoi sing amadi mayai ka bachinjak sing adugi matangda ain gi oiba kari thabak lokhatle habadu Bishnupur district SP na athuba matamda sengdokkadabani hairi फारिबा अखोगी सने युनेरिमिबा नुपी नुपासिंग अदु बिशेमपुरगी एसपी ना कमदौना अनकंडीशनली थादोखिबनो हाइबा वफमसी मसी बिशेमपुरगी एसपी ना लेबाक मयाम खंगना मसी इलेक्शन कोरप कंडक्ट मनुंगदा सने युनेदुना अमदी मसीदि यावरिबा जिंग असी सिक्युरिटी ngaktuna अमदी कंडीशन यावना थादोखिबजे लेबाक मयामदा बिशेमपुर एसपी ना मसी सेंगतोकदमनि हाइबा वफमजिनी Utlaugi thodok Ningol Club Hairok na sukana yaningdaba phongdorakli Hairok taleba club ki sangneda pangthokpa pawgi mifam amada Secretary General Khundongmam Sofiana thodok aduda mapung oina senariba minister amagi loinabi amadi mahaki khongburoi singbu mari lenaba singna thubada phajinduna tungda haurakliba nupi oibi singi ikai khumnaba kanbada mateng pangbiyu nupi khunai bu lekha tanaba siliba sing asi laksinaba hotnabada Prohibition Act asi yamna power leba act ama oina athuba matamda amendment tawbiyu haiki yang itu kecil ngai wala lasi ini bisi bu cinta hamba thado adu lima klub ni yaring de thado ko sida senari ba lega ki manchi mapi basi gi noine biya di magi khonguroi si mai le da ba niyo sina hazan biu namdamasi gi awala ka ri pisi kalina ba yang pun namna thado bi Kunai asiki satnabigi wangmada nupi kayagi moral sokpa thawong kaya ulau awang lekai da chatharamba thawong kadana haksanna lawbaga loinana kanna yaningdaba phongdorakle asigumba kunai gi yemauna ba thawong sing matungda mohana thoktana ba amadi tungi mirol na tamnaraktana ba thogdok aduda chenariba khudingmak ain gi oba chapchaba chairak pigadabani gate ngak khiba security personnel sing thabaktagi lokthokadabani haire ngarang ulau awang laika hebi makhongda pangthokiba thoram adugi invitation card ki matung inna kaibai ningthibi na present tawba Holy Summer DJ haina mingthonba program ni program asi ayuk pung 10 dagi pung 5 fawba chathagadabani haire pung 12 makhai gi tungda mi changbagi matam loiba haina palle saruk yaba lakpasingda silex kauba mioi amana kurtana singba lemna pigani haina palle athum ahau chana thaknabagi khudong chabasu phangani haina palle adubo mafam aduda foreign na chaba yungang kayasu lairambadagi miyamna phakibani haire ngarang ayuk porompata laiba ZEO office manakta nupagi asiba hakchang ama leramba adu masak maming khangba ngamkhre laikhidraba miyoi adudi naurebam saitam luwang sahi kun apokpa sanajawba luwang khurai thodam lekai dagini haire Mamangi Assembly Mikhalda Mau Kendrada BJP gi mirep oikhiba W Jora NPF ta yaukre mahakpo taramna okpaka loinana party asigi lusing basingi apunma mifam ama Mantri Pukhrida laiba St Paul and Retreat House ta pangthokre thorom aduda NPF ki Manipur State Unit ki President Awangbo Niumai PHCD Minister L Dikho outer gi mirep oriba Dr Lorho amadi party asigi lusing ba thaupuba kaya su saruk yakhi Dr Lorho na Manipur da khundari ba kanglup khudingmak amana amabu chap manaba mawngda ikai
khumnaba ngamnanaba miyam gi thabak tawna bathorakpani haiki state unit ki president awangbo niumaina March 19 ta senapati da party asigi election campaign hawdok lagani Manipur da leriba majority furup natraga minority oiba singna amana amagi mateng pangnaduna chawkhat lamjel da yauksilasi haiki will be always the part of nation building, will be always the part of the state and the society where we will contribute our service for peace and progress. NPF is one party where we are committed to defend the rights of the minority community, indigenous people, at the same time to work for the people who cannot work, to speak for the people who cannot speak, to help people who cannot stand on their own feet. We will continue to strive for the interests of the indigenous and minority communities. Power Company gi authority na section dabadagi ngarang lamsang police station gi manung sana laiba haibong pokpi maning laikai electric post ta yanthaduna laiba ST wire na singbadagi laikhidraba CS Swami chahi kulumdoi misi gi matang da sem khiba JSC na ngasi kangsup lambi thingduna wakat mifam jathakre hiramasi gi matang da chief minister amadi power minister da memorandum pisin kre saruk yakhibi nupi amana laikai gi reservoir manakta laiba post asida Power Company gi SO masa yauna mai simlamlaga wire thadaduna thamlambadagi sing sokna bahon abada ngarang mai na singduna Swami laikhidabani masi pumbagi daita Power Department amasung Manipur laingak na pugadabani jenaba SO thabak tagi lokthoktu na chairak pibaga loina na laikhidrabagi imung manungi miyoida government ki thabak pigadabani haiki ngarang thawdok si yam pen de khoi di sumaina sum tawdan mai ji ju yingjen bi di am ju te sarkar to jina awa bagi mathak awa ba hape ali angang ji yam pha angang ni khoi yam chai ma gi dam ta khan bana yam ngai te thawdok puna makta sumani sum tawra di akhoi di kamaina tawgani sarkar gi mai ji ne mai ne kano je amtang section ne sembi Khongjom police station gi manung sanba patpa lamkha gi bus stand amagi manakta ID ni singnaba ama Assam Rifles ki aropi lakpa kangbo amana ngasi ayuk pung 8 khara helakpa duai da thengnabadagi Manipur police ki bomb squad kangbo amana asoi angam yaudana lokthokre NPP party ki tiketa mai paklaktuna hauzik BJP ka chungsin na balenga asida yauriba health minister L Jayant Kumar ga ISTV news ka khanana unabada hauziki oina miyamna karamba party ki mirepta vote pigadage habat chamamna ba faunari NPP ki oina di outer ki mirep thadok labasu inner ki mirep thadok trabanina punna satminari ba BJP party ki inner ki mirepta support to ba habasi party ki oina lep lebe firep ne hana phongdorak le yam detail karo to de party president tagi party में लेबनी ना party president tagi मागी detail instructions समाइन टॉक्सी है ये organize टॉक्सी meeting उसी टॉक्सी है भी सिंधु और just logically the logically the जब ना party डो कोई ना police ने spirit yang कोई था तो रो है जाके दी naturally मोगी जंग तो कोई यंग था World Oral Health Day ga mari lenana moredanga si Oral Health Manipur na sinduna nomagi oba lemna ya layang bagi camp ama pangthokre more what number 6 dalai ba Dr Nandalal Singh State Nodal Officer Oral Health Manipur gi thawrang makhada Dr Kisan amadi Dr Koraw yauna punna staff marina camp adu pangthoki bani miyoi kaya la yayeng khibaga loinana hidak langthak sing pikhi Dr Nandalal na dental camp adu gi matangda kanaba piriba sing khangalakhi Haukiba January Taramarida ISTB na cycle manakta laiba thakan phaidagi chada marfu disable oiraba paungailal khongsai yum laitabadagi PWD gi IB da saidangduna laire haiba akhanaba report ama thamkibadagi ichamgi hanagi president and Rajendrona Sinduna yum sabibadagi ngasi imung manungda khosina kre loinana wheelchair ma sukhosina ki paungailal gi apokpi naipi khongsai na ISTB da pau hapkibadagi Rajendrona Sinbiduna yum saba haukiba laikai miyamna so angamba pangal puthokduna yamna tenba matamda yum sabalo sinba asinungai ba fawi haiki laikai gi miyoi amana ISTB da laita lairagi pau kaya phongbada chingi lamgi di udabana chingi di yadabagum khalami adubo paunai gi paudam ama thambada mahaki yum ama athuba matamda sarakli ba asina mahakna lanna khallubo oiramle makhatalna laita laira singi paudam thambiduna mateng pangbiyu laingak na so awa ana taraba singda mityeng changhaningi haiki ngasi asugumba tawbi base ISTV da koina sum yengba kanda tampak ta kaya tawbirame
अदो सिदे चिंग द तौबीगिने हाइबसे थायदे अदुम तंपाक्ता कन्फाइन ओइना थाबक तौबरा हाइना सु खल्लम्बने अदुबु असिगुम्बसे मीडियाना उबिरकपा कांदा ngasiदी तंपाक ngakta कन्फाइन तौबा नते चिंग दसु तौबी हाइबसे अखोइना ngasiदी एक्शन ओइना उरकपा थाबक ओइना कन्वर्ट तौबिरकपा असिदा आइना यामना नुंगाइबा यामना हराउबा अमसे ngasi थमजनिंगे Peasant Party Singna Dr. Singh Phuki Haibagi Mayokta Yaningdaba Phongdoktuna RIMS ki PG Mahairoi amasung MBBS Tamliba Mahairoi Singna RIMS campus ta wakat mifam sathakre wakat mifam aduda Dr. Singh da sathaba violence lepo Dr. Singh su mioi bani iswarnate Dr. Singh da khut thabiganu haiba placard sing thetki ngasi nungtilpung anirom taba matamda nagamapal dagini haiba heart patient ama pukhalakpadagi minute kunlom laika naram laga anaba du laikhidaba thokdok amari leinana ngasi gi thokdok adu thokibani hairi PG Mahairoi amana Peasant Pukalakpada Laikidaba Yaubada Dr. Singh the Kutaba Habasitoina Tokle, Handaki Sahi Asida Ahum Lak Tokre, Nasigi Tokdok Aduda PZ Tauribi Nupi Dr. Ama Yauna PZ Mahiroi Ahum House Officer Amaga Kutaram Ki, Pivam Asida Dr. Singh, Matauning Tina Taubangam the Bagi Pivam the Lere, Dr. Singh Ngak Senbina Bas Security, Matiksana Pidrabadi Makatana, Casualty Amadi Emergency Service Ting Bagi Tabak, Satakigani Haiki. ngasi thokriba thawdo asisu doctor gi asoiba leitabra ena khanjai hek lakpaga doctor na patient gi anaba attend tawki patient jing kanbangam hawdre adubu patient party na sumaina doctor da food na saidana tawbase ekoi yam thina nungai jade masi rimsta tatna thoi hanak sahi gi oina ahum lak mari rak sugre sumaina tawbase adu sumaina security matik chana pibi draga de ekoina hospital da duty tawbase ekoi secure feel tawdabase yam nungai jade matik saba security PV raga akoi doctor gi mathau se ningtamna tawhanbiu Lamlai Police Station ki manungsana laiba Khurai Chairenthong NG Mani College ki awang thangbada laiba ising tungdaba pukri amada nupa amagi asiba haksang ama fangle laikhidraba myoi adudi khaidem nawboi mitai chahitara mapal apokpa KS Joy mitai khundrak pam awang laikai degini hairi mafamadada forensic science amadi magistrate yauna Lamlai Police ki team amana lokhat aba matungda postmortem gi damak Jenims ki morgue ta thamkhre police na misi aski matangda case ama lokhat khre Lakadoriba Lok Sabha Mikhalda Yang Thamlaga social media sing da Thadorakpa Sing Manataba E Pau Amadi Samjin Sajinba photo Amadi video sing journalist sing Nakaram Nakhangdokani Habagi Matangda Google News Initiative na Sinduna Poll Check Imphal covering India's election Haiba Lamdam Sigi journalist singi Oiba training program ama classic grande da Pangthokre Google News Initiative India Training Network ki trainer Kalol De Amadi Joy Kisana training pikhi Pangthokliba training asigi Wakhalol Kayasu Phongdokhi Hauzik marak thatna break amatang logzari The Great Wedding Sale by Mobile Furniture. Wangkai Ningtem Pukri Mapal da Laiba Career Nurture Center da Lakliba April Nipandagi Class 9 amasung 10 CBSE gi Science and Maths Class 11 amasung 12 gi CBSE and COSEM gi Physics, Chemistry, Maths and Biology gi Foundation course hauzaragani. Class ki timing 5 PM to 8 PM. Contact 9402241800 or 9436696049. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Paradise Para Fruit. Paradise Para Fruit. Have a sip and feel the difference.
Madeline introducing school students health checkup program at school campus. On-site student health checkup, general medical checkup for students, dental checkup, eye checkup, ENT checkup, etc. and student medical report. Also on-site school medical room. We help in setting up medical room at the school by providing well-trained nursing staff, medical equipment, first aid materials, ambulance on call, etc. Madeline office, Forum Partner, Jennings Hospital. Breaking tungda taram na oksari makataba pauda. Lisingani tar Nepalgi October taramapal November ahum amasung sahi asigi February mapanda kangpokpigi tongan ba mafam singda bom pokhai hanbada chenabani haiba Kuki Defense Force ki chairman Limilen Khongsagi kangpokpi ward number 12 talaiba mayung ngasi numiyung ba aduaida nupi singna thugai khre imung asi kangpokpi town da leitana ba khangan khre haire Miyoy asi Assam Rifles samasung Kangpokpi Police na haukiba February 15 yamlaba khuchukulai ga konana fagat kibani Kangpokpi Women Welfare Organization namasung Kangpokpi Youth na Kangpokpi Town Committee gi meeting makhada chairman asigi mayum thude kibani Kangpokpi da bomb gi culture loisinna ba miyamna changsilliba khongjanga sida saugat pinaba Kangpokpi Women Welfare Association na appeal tawri Asikhunda gi mana thodok pa bomb Puraga sida mama lot laga dum leraga khunda suma na bom sing thugai biraga public mayam se khoi yam wa na lere aduna ngasi di magi zum se khoi na leiba jara roi haraga magi zum se thugai biraga ngasi dagi ma tan thok khre haido phongdok chari Lagliba Lok Sabha Mikhalda Mathau Tawgadaba Employee Samatara Tare Training Yauba Laktabagidamak District Election Office Tamenglongna Sokos Notice Thakre Thasigi Taranipal da Pangthokpa Presiding Officer Polling Officer 1, 2, 3 amasung beyond gi training da Employee Samatara Tare Lakhidabani Haire Tamil Sangam More amadi Give Me Trees anina ngasi Angala Parameswari Sri Muneswar Laisangi Campus ta Uchara Singh Thakre Tamil Furuk ki oina pangthokkiba maithakda chatpa kumai loisan kibaga loinana Laisangi akoibada Uchara thaduna afava environment ama thamnana ba pangthokpani haiki ngasi gi thoromaduda Tamil Sangam More gi President B Sekhar Give Me Trees gi Vinay Sahusu saru yaki Hojik sanabagi pau amok bizari Ngasigi sanabagi pauda KSN sinduna pangthok liba nipan suba sports meet ki manung sanba aina ngasi marathon pangthok khre marathon adu ipsagi advisor h ibotombi khumanamadi KSA gi president and chatanna khumalampak tagi lamthaki marathon race adu khumalampak tagi hauraga khurai lamlong ayangpali singjamai amadi khagempali na changba mafam sing chatluraba matungda amuk hana khumalampak main stadium da lamthungpham oiki KSA gi president and chatanna yoksang kumai manungda thokliba crime kaya asidagi kharadang oiraba so hantha Naba amadi apaba kunai ama semnabagi pandamda sports meets asi pangthokpani haiki अखोगी यौसंग मनुंगदा अखोगी क्राइम चथरिबा निसांसा चार अबेर तैरिबा पिसा खाइबा चतरिबा अमजुंग चाकसा हाइजानाबगी मिंगदा अखोई क्राइम चथरिबा अखोगी सोसाइटी असिबो खितंग सेमदोकपा यारदि हाइदुना कलिपाक स्टूडेंट एसोसिएशन केसेना सिंजरिबा चाइ कोदिंग सिंजर कदरिबा अमजुंग सिंजरिबा कंगलै मेगा स्पोर्ट फेस्टिवल असिदा हेन मपुंग मरि भाबा कंगलै मेगा स्पोर्ट फेस्टिवल अम अहंदुना अमजुंग मरु ओइना मैन इवेंट अम ओइरिबा अखोगी कंगलैपाक लमसांग लमजेल असिबु हेना यावबिदुना हेना मपुंग मरि भाबा ओहिनरसे हाना केसमाके थमजरी Yaksang kumhaiga mari lenana All Manipur Working Journalist Union amjuna sinduna chathariba mapalak suba journalist post meet ki ngasi football masana da evening garna media unified fu goal ani sinoda thoiduna winner oikre ahom suba match da evening garna sangai express fu goal ahom sinoda thoiki semi final da media unified na tom tv bu evening garna impact tv bu thoiduna final sanglakhibani Thasigi tang tara maridagi kunmathoi phauba UAE gi Abu Dhabi da pangthokpa tara mangarak suba Special Olympic World Games da 100 meter race da gold medal fanglakpa 200 meter race da silver medal amadi 400 relay race da silver medal lawraklaba kongba makhan andaibam laikai dagi nandaibam herojit pu okpagi thoram ama Brilliant Literature and Mass Education Club na harau taramna okpagi thoram herojit ki yumda pangthokre ngasi mahak Delhi dagi Imphal tamna lakpada airport ta miyamna oklaba matung mahak yumda chambat
थौरम अदु पांथोकपनी हेरोजितना mahak makhatana masana asida tongan ba medal lawba ngamnanaba sanakigani leingaknasu mahakna sanaba asida mateng pibiyu haina phongdorakhi ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯁꯥꯟꯅꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯖꯩ Yausang kumhaiga mari lenana ngasi nagamapalda laiba amarjimna masakan masangdamnakre nupa amasung nupi punna saruk yaduna puli pull deadlift dead ball lift amadi table jumping na singba masana singda sangdamnakhi sangdamnaba si chahi khudingi leptana yausang manungda pangthoklagani haina amarjimgi founder kaisam rahulna phongdorakle Yausang Festival manung asida lekai da club singna sinduna Yausang Sports pangthokna bagi chang mamang sahidagi handak sahina hengalakle lekai gi naha ahal angang amadi nupi kayana saruk yaduna senglaba kanglagi laifamlandagi sports met hakdokbaga mari leinana mai loba lakbagi chang su hengalakle ngarang ayuktagi hauna kangladagi mai loba maike kayadagi laknakhi maira puduna yamlaba miyamna magi lekai da Yausang Sports met hakdoktuna tongan ba event kaya pangthoknari Phuvala Gram Panchayat gi horaga kwakta Gram Panchayat phabagi marakta Yausang Sports pangthok liba mafam singda thongam santi kauba moirang kendra da mirep oikhiba mioi asina moirang kendra progressive front ki mihu chingaloina na chatuna selgi mateng pikre Yausang kumai bu chanabagi kumai ohening bagi apamba thongam santi ne phongdokhi Yausang Sports pangthok liba moirang kendra gi mafam khudi kai na chhatnaga asigumba afaga samaj am paranam hodawada ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯃꯇꯨꯡꯗꯁꯨ ꯂꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯑꯩꯅ ꯊꯝꯖꯔꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ Sahi kudingi leptana pangthokpagum handaksu thongam Bino Devi Memorial Trust amasung Friends Union Club khongnang phaidik pina sinduna tarataruk suba thongam Bino Devi Marathon Race 2019 pangthokre lamjel aduda waiton mamang lekai degi yumnam amarjitna ahanba leima pokpam degi kangujam Simon Mitaina ani suba amasung Nambol Pukramba maning degi Naurem Tokyo na ahum suba takre makok mathang tarabasingda sel oina lupa lising tara manga amasung ahum citation galoina na khusinaki Ngasigi marathon adu Thobal Mela Ground degi Friends Union Club ki President S Ibomjana lamthaki lamthungphamna khongnang phaidikpi puja lampakta oikhi lamthungpham yorokpa athlete khudingmakta consolation prize kaloinana citation su pikhi Hauzik makhataba sanabagi pausing boya ningthaujamdagi amuk phangbigani Impal East District Football Association amadi Impal West District Football Association Nepal Suba Inter District Kanglipak Football Trophy gi aroiba match ta sanaragani Kanglipak Student Association KSA na sinduna masana tarukta tha sigi tang kunma thoidigi pangthok liba sahi sigi Nepal Suba Kanglei Mega Sports Festival gi manung channa Impal gi mapal kangjibongda All Manipur Football Association gi meng makhada district marina saruk yaduna sathariba trophy asigi ngasi sanakiba ahanba match ta Impal East District Football Association na District Football Association Thawalbu gol ani sinoda maitiba pikhi Impal East District Football Association gi mai pakibagi gol ani du Sandra Kumar di Bilkina Merski taratare suba madi nifutare suba minita sankibani ani suba Merski sanakibada Impal West District Football Association namadi District Sports Association Bisnupur gol amamam chanaduna draw satkre Impal West District Football Association ki gol adu PIC Rostam na Merski taranipal suba minita sanki DSS Bisnupur ki gol aduna K Rakesh na Merski humpumari suba minita sankibani sathariba tournament asig aroiba match hayeng nungthilpung amata bada Impal East District Football Association amadi Impal West District Football Association ga sanagani
Amaromda festival asigi saruk ama waina All Manipur Saibi Association gi meng makhada Model Academy komba usekon Lairin Pat Sathariba Taris Suba Kanglipak Saibi yengdam nabagi ngasi pangthokiba nupi masagi KG kuntra manga dagi kuntra mapan phawbagi da EEA Team A gi M Monalisa EEA Team B gi M Christina Messi Kholgi ke Anupama amadi Liglamgi TI Surbina na ahanbani subamadi ahum subataki KG kuntra mapaldagi nipum dai phawbagi pangthokibadana EEA Team A gi El Sananu Messi Kholgi N Surbala Unit asigi N Lanchenbi amadi Mahulas ki W Lingthoi ngambina ahanbani subamadi ahum subataki KG nipu humdoi dagi niputret phawbagi kangrupta Messi Kholgi TI Sana thoibina ahanba EEA Team A gi KI Rupana anisuba EEA Team B gi SS Bharat amadi Mihulski N Malem ngambina ahum su position taki KG niputretegi yankhai mathoi phawbagi kangrupta Mahulaski T Siloi Mihulski S Puspa EEA Team B gi CI Sophia amadi Messi Kholgi L Riti Priyana ahanbani subamadi ahum subataki KG yankhai mathoi degi yankhai manga phawbagi kangrupta EEA Team A gi KS Monica Mihulski N Rinki EEA Team B gi NG Donaro amadi Messi Kholgi MC Tainana ahanbani subamadi ahum subatakre Amaromda Huyel Lalong Thangta Association Manipur gi miyang makhada Sangai Porong Mamalkai Community Hall da sathariba Marisuba Kanglipak Thangta Championship gi ngasi pangthokiba sahi 13 makhagi nupa masagi KG nipumapan makhagi da MNLTCA Hekurujam gi CI Sri Sikantana ahanba KG yankhai humdoi makhagi kangrupta Thangta Mahikol Yumnam Huidrongi Y Umakanta KG yankhai humdoi mathaki pangthokibadana Luang Thangta Academy Khurai Kongpal gi M Tuljitna ahanba position takre sahi 13 makhagi nipi masagi KG kunmathoi makhagi da MNLTCA Hekurujam gi Ais Yaiphabina ahanba KG kunmapal makhagi kangrupta Luang Thangta Academy Khurai Kongpal gi L Nibasini KG kunthrom de makhagi kanglupta kanglei thangta sindam sang manglangi JT Sonarna ahanba position takhi KG kuntrachen makhagi kangluptana kanglipak Royal Thangta Sagolbalgi L Aliciana ahanba KG nipumathoi makhagi kanglupta MNLTCA Hekurujamgi Sandani Sunarna ahanba position takre KG nipumapan makhagi kangluptana Luang Thangta Academy Khurai Kongpalgi N Jibanlata amadi KG yankhai humdoi makhagi kangluptana KTCA Laringbam Laikai gi Ice Elina Chanuna ahanba position takhi Amaromda Manipur Kang Association gi miyang makhada Gopal Dev Mandop High School Kangchang amadi Namarapam Mandop Community Hall Singmai Kangchang da sathariba Nepal Suba Kanglipa Kang Trophy gi ngasi Singmai Kangchang da sanakiba match da Nambol Bamdir Kang Association Kangkhutna Gopal Dev Kangkhut High School Bupanjil kunmathoi taratrukta machiba pikhi Gopal Dev Mandop High School Kangchang da sanakiba match na Nambun Mapal Kangkhutna Singmai Kangkhut Bupanjil kunmanga tarahumdoi da machiba pikre Tournament asigi aroiba match Gopal Dev Mandop High School Kangchang da Nambun Mapal Kangkhut amadi Nambol Bamdir Kang Association Kangkhut ka sanaragani Ahanba Style 11 Let S Tomba Memorial Junior Volleyball Tournament ki aroiba match da SYC Saturday Khawbam amadi NYBA Naurem ga sanaragani All Manipur Volleyball Association gi miyang makhada Kamikya Social Youth Club hiang thangna sinduna tha sigi tang kunma thoidigi team tarungna grubani thongna khaidoktuna KSYC ground hiang thangna sathariba tournament asigi ngasi sanakiba ahanba semifinal match ta SYC Saturday Khawpumna IGO oinambu set ahum sino kunmanga taramanga kunmanga taratrug amadi kunmanga taranipal da maithiba piduna final sangkhibani ani suba semifinal match ki sanakibada Naiba Nauremna LCL Laiprakpambu set ahum sino kunmanga kunmathoi kunmanga kunithoi amadi kunmanga taramanga da maithiba piduna final sangkhre tournament asigi ahum so position gi match hai nungthil pung ani tabada IGO oinam amadi LCL Laiprakpamga sanagani West Development Youth Club Lamding Khunung Lamsangna sinduna tha asigi tang taramanga dagi team nipan group ani thongna khaidoktuna club asigi ground sathariba WDYC Trophy ahanba Style 11 Under 13 Boys Open Football Tournament ki ngasi sanakiba ahanba match ta Kripsa FC Team A Naurim Thongna MTM Lamding Khunung gol ahum amada amadi ani suba match ki sanakibada RFS Malomna Kripsa FC Team B Naurim Thongbu gol ama sinoda maitiba pikre Thagachari boyai makhata nang asino mogi oikhiba inga sagi pau amuk phangbigani
Environment Directorate ki phangki bang asi goi ki bai nga sa ma dinung juge pauda khwai digi sa ki ba Celsius degree kontra taruk dasmik manga taret khwai digi ingba Celsius degree tara dasmik mapan taret Nungsita yaw bising manil kisang maximum da sada mariputra mga dasmik sino ama minimum da sada kunmari dasmik mga ohumoyki Ngasigi nong sukibagi sang sino dasmik mapal ahum millimeter ni Loisilak pada maru iba pau amok License nong may pibada mari lenabasingna nong may sisinnagadawriba miyoy adugi mari makhong ningthina yenghawdabadagi mikhalga mari lenana license nong may khomgatpada awaba mayoknare Go to village da khunggangi chawkhat thorang kaya paikhat pina ba haijakhiba adu thabak to onthok piraktabadagi khonglogi khunja singna waraunare Amadi ngarangi utlawgi thawdok maikai kayadagi kanna yaningdaba phongdoknari Ngasigi oinadi ISTV na pizaba Manipuri pau matang asida loisinjari miyeng tabiri papum namakpo aroibada khurumjari